Lainga ki one family one livelihood ki makhada imung khudimak senthok leinana ba honari haina Manipur ki Chief Minister Nongthamba Biren Singh na phongdokre. Wafamasi Department of Sericulture and Manipur Building and Other Constructions Worker Welfare Board na Department of Skills, Labor Employment and Entrepreneurship Government of Manipur ki mityeng makhada Chief Minister Secretariat ta pangthokiba distribution of benefits and launching books ta phongdokhibani. Chief Minister na Manipur ki hauzik oiriba fibam asida sufam nomfam laraktabana maram oiraga miyamna thengnariba awaba asibu yenglaga imung da paikhatpa yaba thabak kaya paikhatpa haurakpani relief camp ta lariba miyam gi damakta senthang kaithaduna kanaba phanganba haukraba matungda ngasi beneficiary singda senthang khusinnabagi thauram asi pangthokpani haiki furup khudingmak ichil inaw ngaktani ngasi gi mirol amadi tunglam chatki damaktani miyam punna thengnaminarasi irang asigi mamangda lairamba chakhatpagi lambida changsil lamba Manipur amukka hanna oihananaba punna honasi lamdam asida ing chikpa tapna hanjilakpa haure miyam changduna santi hanjilaknaba honasi aikoina pamliba khudnimak logi matung inna paikhatnanaba honasi hingsa gi thabak sing condemn tausi haiba wafam thamduna lawmi singgi hena kumang chawsinanaba amadi hena laina khangba ngamnanaba handbook for farmers kauba Manipuri loan da translate tauba Sericulture Department na puthokpa lairik amasu phongki beneficiary chamri ga marfutara manga singda ahanba phase ki oina senfam yenthokki amadi ngasi gi oina beneficiary tarukta dummy check su khusinaki thoromaduda Social Welfare Minister Haikam Dingo, Power Minister Thongam Biswajit, Minister Susindro, Dr. Sapam Ranjan, Maru Oiba MLA Singh amadi Minister Singh loinana makok thongbo official kayasu thorom aduda saruk yaki. Yamaru Sericulture object oriba activities mayam hen ubira magani Sericulture ki koi mafam mali manga da achau ba koi habak tauri integrated oak cluster project Sandel Tamenglong Noni Chochanpur adagi EV project Senapati Jiribam adagi intensive biovoltaic project in Ukrul Kamjong adagi Tamenglong adagi women empowerment through sericulture Kapsing Sandel Imphal East masjid da koi makal makhya ki high river seri ga mari leina bada ado seri si amna paisa si rotation yam thuba mogi lang singa ka maman si amna wangba tangba ado prithvi dik amna pamna ba pot oi ba khoi se masi koi Manipur Building and Other Construction Workers Welfare Board mayamna hanadagi ado hinduna khamya koi masi 2010 dagi establish togi bani ado mako 2010 dagi establish togi high targa so koi Pajamia makta koi honor pa Pajamia makta sapong pa high tar 2010 gida tawtar basu masi koi BJP government 2016 ki koi honorable chief minister ki guidance makhada high ba koi board se thawak tawa mapung phang thawak tawa hojal pani high ni swaina kamjani maroina Bisnupur District ki manung chana laiba Patlau Madhopta Manipur Police ki commando oina thabak tauramba imalaiba ki damakta thawaina pontha pikhraba Pukhrambam Ranbir Elias na naw sing lekhidabagi chahi gi kumon pangthokre haukhiba chahi kumja lising ani ga supna kolundoi gi me gi tang ahumda Churachandpur da kuki khulai paiba singna rally ama chatlaba matungda maitaina khundariba mafam singda changlaktuna yum kai mai thaba amadi miyot minai kya chatharakpa haurakhibaga mari lainana kumjali singani gi supna kulumdoi gi July gi tang tareta kwathada Pukhrambam Ranbirna duty tawringaida makokta nongmaina panduna leikhidabani Pukhrambam Ranbir Elias na naw sing leikhidabagi chahi gi kumondi pangthokle adubu lamdam asda thokliba irangdi loiba naidri Não,
46 Battalion Assam Rifles na Waikhong Police Team amadi CDO Kakching Team singa khusamnaduna Kakching Unit Commando OC C Company 46 Battalion Assam Rifles G Company 131 Battalion BSF ki platoon amagi command makhada thiba humbagi thabak chathabada khulai kaya fagat pangamkhre Additional SP Operation amadi SP Kakching Operation ki makhada chathakiba thiba humbagi thabak aduda Waikhong Laufuching area dagi Fagat Kraba Kutlai Singh Adudi 81mm mortar cell misfire rusted ama .36 HE grenade ani amadi cover yauba smoke cell anini hiramasigi matangda Waikhong Police ta case ama laukhatkre Mahairoi singbu takpi tambiriba oja singda puba thangba ngamloidaba demand kaya tawrokpabu yaningdaba phongdokladuna Teachers Community Government of Manipur gi makhada leiba ZDO Zone 1 Imphal West na sinduna Naurem Thong Bazar da leiba Led Yumnam Keso Community Hall da yaningdaba phongdoktuna wakat mifam ama chathakre ngasigi wakat mifam aduga mari leinana Sinam Nodia Upper Primary School gi head mistress Laishram Dhaneshwari na phongdorakpada tha asigi tang 18 da NCERT gi holda Manipur da lariba ozapom namaki oiba mifam ama pangthoklaba matungda numit aduda takiba waret ki matung inna ngasigi mifam asi pangthokpani Lairik Laishu gi sector da ahenbati man kaya tawrokpa asina Mahairoi singbu afaba lambi da lamjing libo oza singda wakal da charang na papokhalakpa asina karam na Mahairoi singbu afaba lambi da lamjingani Manipur da haukiba me ahumdagi ngasi fauba chatharakliba lan asida oza singi maikai dagi shu angamba mateng kaya pangduna lakliba asida natana demand tawrokpa matamda akaknaba selgi masing thamlakpa asina oza singda puba thangba ngamloidaba achauba potlum ama thangatliba asi tawbiganu oza singbu maning makha tamba Mahairoi singbu mahi masing takpa fanghanbiyu hainasu phongdokhi Leiba kasigi nongchup amadi mayai thangbada leiba state singda lakadoriba numit kharani asida akan mamoongda nong taragani haina India Meteorological Department IMD na hairi IMD gi matung inna Gujarat Konkan Goa amadi Maharashtra da hayeng fauba sathina kanna nong chugani hairi Karnataka amadi Odisha da su hayeng fauba nong kanna chukhigani hairi Jiribam district ta kukila laubani chingnaba singna maitegi yum mai thaba leptri ngarang numidang pung 8 khara helakpa dwaida borobekra da leiba haikruzam manitom sing kauba magi yum kuki marni chingnaba singna mai tharamle Police station dagi kilometer chamri rom lapna leiba mafam oibana police amadi CRPF ki personnel singna mai kanbagi thabak chathaki adubu yum adugi ayamba saruk mai na chakre hairi borobekra da leiba maitai singna asukuiba matam asi maitai singi maral mathum matik chana ngakpa ngambidaba lainga ki mathakta pendaba kaya phongdorakli Lairiba akoi state government namadi central government gi mieng chanchan biraga akoi si lairiba mpham asida search operation chatha biraga si mai thabi ba kano singje koi kuki mar dalhauba singje takhai bina bai damakta koina lairiba parja gi site gi koina yam kano ya pressure ma koi kano kan tawjari koi gi state government namadi koi central government gi lairiba deploy tawbe myam se mathau tawon biu koi gi kan ayung dingka kano tawra gi duty tawra koi gi sandang thang ji potha ifem de tawon bi kano moi gi chap 24 hours moi gi full duty tawon bi wai ba kano se thamjara matang solution je Manipur da haukiba pung kunmari da mafam khara da charangnaba leirabasu laksinba ngamkhi haina Manipur Police Control Room dai thadorakpa cherol amana khangalakli hanagumna ching amadi tampa ki chingningai oiba mafam singda security force na thiba humba ki thabak chathabada miphami punna traga khutlai phaba ki paudi leite National Highway 2 da changraba yadraba potlam singpuba gari chaniga marfu security gi akanba section thaurang marakta Imphal tamna pusilakre Manipur gi ching amadi tampa ki tongan ba mafamda checkpoint chamaga supna ama hangtokhibaga loinana tongan ba thangdokta chenaba mioi marfutara nipan fagat pangam khre hairi miyamna toknga da thajabidana ba appeal torokpaga loinana karigumba hiram amagi matangda asengba khangning singna Central Control Room gi phone number 9233522822 da taurakna ba khanghalakli Union Minister for Women and Child Development Annapurna Devi na hantaki Union Budget 2024-2025 ta nupi singi chakpa thauranga mari leinana lupa koti lakh 3.3 allocate tawrakpa asina paliba center lengak asina nupi singi leiriba awab asi ubi bagi khudam ni haina phongdokre
Wafam asi New Delhi da media singa wari sanabagi thorom amada phongdokhibani. Mahakna makha tana phongdokhibada senba chahi kumjali singani ge supna kulumdoi kunmari da center lengakna allocate torokhiba nupi gi chawkhat thorangi senfam dagi hantakna chada kuntra taret ka 10.3 heli. Prime Minister Narendra Modi na chawkhat pa India ama ohenna bohonabada nupi singna luchingduna chawkhat pa lamdam ama purakna bohonari haina makha tana phongdorakli. Women-led development. For promoting women-led development, the budget carries an allocation of more than 3 lakh crore for schemes benefiting women and girls. This signals our government's commitment for enhancing women's role in economic development. Pradhan Mantri Janjatiya Unnat Gram Abhiyan. For improving the socio-economic condition of tribal communities, we will launch the Pradhan Mantri Janjatiya Unnat Gram Abhiyan by adopting saturation coverage for tribal families in tribal majority villages and aspirational districts. This will cover 63,000 villages benefiting 5 crore tribal people.